Lakhipur Online Puthok-saba July ki tang manga Nongmaijing numit ki Khomjinba Pao tabirasi. Ahanbada Maroi Pao Manipuri medium school singi mahiroi singna masana izaba saireng amadi wareng yauba lairik mahiroi gi saidam khudol phongkhre. Singirbon High School da oja singi bidai thorom amadi SSLC da mai pakraba singbu pungning thogatkhre. Dima Hasau Jila da tanker ama accident thoktuna Jatinga Turel da hu chenba chemical tasen khibagi thaudoga duga mari leinana Kasar Jila lengakna cheksil thorang lakotkhre. Awang nongpoki ahanba electric memo rail lamthakre Agartala dagi Assam gi Sribhumi phawba selakre. Chahi 35 khakta suriba Bhaibab Surjabangsina Maleng bithakta sanadana Sachin Tendulkar amasung Sefali Burma gi record thugaikre. Amasung football bu pamjaba singi khwaidagi chawrba kumhai FIFA World Cup ki high voltage knockout match pre-quarter final match sing sanaba hokre. Haujik mapungoi bapau tabirase. Manipuri Sahitya Parisar Assam Kasar District Committee gi Academic Resource Subcommittee na sinduna mahiroi singi Khomjinba saireng wareng lairik mahiroi gi saidam khudol phongbagi thoromama Sonai Jupoti Singha Manipuri High School da ngarang pangthokre. Larigasida Manipuri Medium School singi mahiroi singna masa-masana izaba saireng amadi wareng sing yauri. School sing adudi Sonai Jupoti Singha Manipuri High School, Madan Kulabati High School Lamargram, Ibemal High School Rongpur, Govindanagar Sibari High School, Salehpur Laihau Devi Manipuri High School Narsingpur, Bontarapur High School, Amadi Kamesor High School Boljur yauri. Academic Resource Subcommittee ki Chairman Dr. Sorbam Haridas Nami Pamapo idana pangthokiba thoromaduda Manipuri Sahitya Parisar Assam gi President Dr. Purisabam Piramanina athoiba mitunglen oina saruk yakhi. Manipuri Sahitya Parisar Assam Kasar District Committee ki President Professor Jurembam Prafullo amadi Sonai Jupoti Singha Manipuri High School ki Headmaster Y Ashok Kumar na ikai khomnajaba mitung oina daista phamki. Academic Resource Subcommittee ki Convener Mayangbam Ngawbana thoromadu conduct tobuga loinana miyambu taramna okhi. Matungda Manipuri Sahitya Parisar Assam South Sonai Branch ki Secretary Khetrimai Manicharna thoromgi nunggi oiba warol thambiki. Thoramda saruk yakiba singna mahiroi singbu pungning thokotbaga loinana makhoi gi punsida matik chaba mi amamam oinanaba pauta kaya pibiki. Lairik phongbaga mari leinana school taretagi lakhiba mahiroi singna masa masa gi oiba saireng sing pathoknakhi. Aroibata Academic Resource Subcommittee ki Vice Chairman Naurem Rajanna Thagatwahai pituna thoromadu mai pakna loisankhi. Yamna tang ta da phibam mama khakta che sang sinadabagi shakti khara koi pangan khara thoktaba matam ne sendum su leitaba koidri khode che sang sinari tha padri ko aduna dei matam du da oja sing khalliba ba khallo che oja sam kisho na karamai tawduna kada dei thauna la lari phongani hai no chi sin oja haridas ne chelammi ba oja ngawbo ne cheli bisiksi ado khalu ra ai sum ko na di khangai mase o yamna maru oiba jani larik sing si phongdba yade angang sing si larik aduna ni ngasai gi aina su haijari si siga meitei meyegna ma iridna ko kok sam laigina ibu yawbra maduidu chap chana photo ni huji matam da di noina kawroi da ba mana larik si nana khui phajana iraba section na phajana iraba lalan na iraba hari posak to adum photo ama oina dum yaw yare nangna maduga hei singna nangna photo hapedana photo do konana adum chaki dorobne ci karim da problem nei testa oi hana dumaina mayek chemjal laga phongu do natre am nuai matam ne atei di ekoina like se phongmoi da makta noi gi dagi materials to phanga matung da phong ge no hana jaba do aju de ekoina waje bagi wate I badi na khoi gi contribution is phajada ba hai bajati loina phajai loina jeng bada pa bada pungning hui nang se unique ni ai se unique ni prithvi sida ai gumma mi ama phona khoi uba phangwa nang gumma mi ama bau prithvi se uba phangwa adu nang na iri bado unique ni prithvi da kana gumna dumai ni ibang amaroi da ba khoi dagi phajaba nai tom top ba gun nama khangna sagi le jaraba adu nama sida pungning hanthani ngai leite chawkhok se ga do haukraba matam nangna lakpa matamda kanana su nangbu mamal thambide nangna chakkhraga ta khanglak I nangi mamal aduna amukta su halaklamu ha haukraba matam matang asida loisinjare
अचिकप मफमदा थमोइगी मंगाल मसेकना नंगबु हना लाकद्रा हंगलकपगुम थमोइ नुंगदा चाखरब थमोइगी आशा लेकोलकता पुदना चटपदा मुटखरब मसेक मंगालदु अमुक हलकद्रा खलुबदा निशाना मांगनबा निशा 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 मांगले ताइबंग से निशा नंगी मगुंडा कलिदा निशा नंगी पांगल से ई मरिबु काउनरे निशा नंगी मगुन्नी नंगी दिलाई अदुबु थादो नबो नबो दिंगमलो Gimi Manipur ko bi mao palem nangbu nungsi bi ting na koina kanjaba sangmana ba pizol to libi loktang na michelo libi puchen tapi mao Bharat ki nongkong ji daida sajik thaba gunga libi sakti kaya ki pongna famni thona ko bi bukpi ni Saikarakle le rangmana nungsi leka phanduna sanare magi matauna ningthi jaraba matauna nokli bani thamoi se kungi matam lakpada sakai jadaba ngamdaba lerangi do lerang magi leinamna sandorakpada ningol thongoi huri bani adu fajaraba nangi na tawdo kanadabu saitaruni matam khaktana sajarbi lerangi mera thagi sanare Palim gi naushu misai nungsiba sumat pa khonjel na saglakpa naushu misai ni leite imagum chamjabi leite imagum pufabi thirabasu imani fajarabasu imani toba yade mitopta ima haiba mitholasi tha mapal na konduna taibang mafauna rakhiba khutmacha ani se paiduna haina checha haiduna chatpa tambikhi ima ipadi mitnauba laini imana matam punamakta karida soikhini haiduna it macha aibo ngaksenbi ainasu imabu udrabati nuaite sana bachalabasu imana ngana halau hai lairik padrabadi imana sawi imana macha aigidamakta yamna wai imana waba ubada aina khalli chawraga thabak tawraga nungai hange haina matam punamakta Khanganjaba ama healthcare gi sector da mai pakna career sembining pasingna GD Goenka Healthcare Academy Silcharna nungairaba pau ama puduna laksari academy asina Mangaletan University amasung Madhavi Skill University ki makhada Medical Laboratory Technology MLT Operation Theatre Technology OTT Dialysis Technology DT Radiology Technology RT amasung atai Healthcare coursing da Diploma amasung Graduation Program ki kudongsa piri course pumna makasi UGC na approve tawraba ngaktani NEET clear tawba ngamhawtaba mahiroi singnasu healthcare sector singda changduna maipakpa career ama sangbatpagi kudongsa piri mafam asida mahiroi singda practical training internship ki kudongsa masung maming leraba industry partners singi kuthangda placement ki support phangangani stream ama hekta dagi class 12 pass tawraba mahiroi singnasu apply tobagi kudongsa piri admission lobiningba singna GD Goenka Healthcare Academy Silchar Sonai Road Nagatila Point SN Swimming Club ki manakta ngasimak lengsim biragu natraga mobile number 6001815086 natraga 60025777 440 number asida pau phabirak naba khanghanjari Singirbon High School da Oza KH Malarani K Karuna Murti Misra Madi LDC oina thabak pubiramba e ingtapabu bidai pibagi tharungalena ISSL silising ani ga kuntaruk tamai pakraba mahiroi singbu ikai khumnaba utpagi tharomama irai numit jingitang ahum da pangthokre SMDC ki Vice President Oza Huirem Dhananjoy ne mimphama podana pangthokkiba tharomasida class 8 ki mahiroi singna sayo isai sakhe Oza Malarani na School asida chahi kuntra rom oza makok mari gi makhada mathang oza oirakpada thengnarakiba kaya gi matang da phongdokhi oza karuna gi warolda school asigi abhaba singtha baya mingchara sida mahakna school asida matam khara oza oikibagi chauthok sei haiki ingtapana punsigi ahanba oina thabak suduna school asidagi office ki oba hiram kya tambagi kudong saba phangki haina phongdokhi banbayai oza KH Malarani na Lalang Manipuri High School Poilapulda oza makok oina oza K Karuna Murti Misrana NG Higher Secondary School Sonaida thabang mapam hongkre aduga e ingtapana UDC oina Nehru Higher Secondary School Poilapulda pham kaduna chatkibani thoromgi manung channa school asidagi handak SSLC parikada mai paklakraba mahiroi singda memento amasung khudolpot na chingba pituna pungning thawatki school asigi oza makok Jamaluddina mahiroi singna matungdasu afaba result poratuna school asigi mingchat porakani haibagi thajab phongdokhi oza Manoj Kumarna mahiroi singna mahitambagi mathakta haksangbu nada yektana thamnana bagi pautak pikhi oza Malatina mobile bu afaba kanaba maike de seasonana bagi pautak sing thambikhi panbayai handak talauthokki by SSLC result
Singirbon High School dagi mahiroi kunmari gi manungda taranithoi na first division da taramathoi na second division da punna mahiroi kunhumda mai pakhe. Dima Hasau Jila gi Jatinga amasung Lampu gi marakta laiba National Highway number 13 formalin puba tanker ama accident thokpagi thodok atuda hu chenbe chemical aduna Jatinga Tural gi sing da tasen ki ba thodok atuga mari leinana Kasar gi district administration na athuba matamda chekchel thorang lakotkre. Dima Hasau Jila gi disaster management authority na thokiba advisory gi matungina Kasar Jila gi disaster management authority na jila sigi mari leinaba department sing amasung field level officer singda mathau taba khongthang sing lakhana bakhangan kre hairi Kasar Jila lenga ki matungina Jatinga Tural gi torban gina kalani makta leiriba miyamda hiramasi gi matangda chiksel thorang lakhana ba paksana awareness campaign chathana bakhangan kre hairi masigalena agency singi kuthangda Jatinga Tural gi sing athuba matamda changing tokthokna ba masung sang naina isingi quality monitor tawna ba khangan kre amaromda public health engineering department ki water supply scheme pumna maktasu akhanaba meeting thamli haire akhanna turela sidagi sing lauriba drinking water project singna makhoi gi intake point ta changnai na changing chathanaba masung mathau taba cheksil thorang lokhana ba khangan khre local village authority amasung maphamadu da leiriba miyam ga mateng pangaduna chemical na sokalaba turel gi singi maphamadu da sasan namadi atopa sau cheksing ising thagandana ba jingsin gadabani haina khangan khre masigalena na Jatinga Tural dagi phabanga maphamadu gi kaithel yonba amadi putok pusin tobada akan ba cheksil thorang lokhana ba su khangan khre mari leina ba authority na turel gi sing asi sijana ba yare safe oire haina lauthok triba phawba cheksil thorang asi makhata na chathagadabani haina pawasina makhatare Awang Nongpok Lamdamgi Rail Chathok Session gi Puari da Anubalama ama hapsin bagalena Tripura ki Chief Minister Dr. Manik Sahana Agartala Railway Station gi ahanba oina electric powered mainline electric multiple unit memo railgari lamthakre masina Tripura gi kono Agartala amasung Assam gi Barak Valley da leiba Sribhumi jila gi marakta chathok session da chawna mateng oiragani thauramda Chief Minister Dr. Manik Saha loinana Transport Minister Susanta Chaudhary amasung Rajya Sabha ki MP Rajiv Bhattacharya sarujaki anoba memo rail asida punna coach tarani thoyauri aduga punna miyoi lising ahumba chatruk chatpinaba yabagi kudong sabalai CCTV camera amasung GPS tracker facility sing yauri masigalwenana Agartala daki Bangladesh ki akhaura phawba rail phawna hanbagi thabaksu mapung phana loisile hairi chahi kayamarom metro shahar sing khakta da ubu phanglama facility sing adu hojik Awang Nongpok Lamdamgi miyam nasu mafam asida phangba horakpada harawo phongdoknare Bharat ki cricket ki puarida chahi 15 khakta ngairiba Vaibhav Surjabangsina malemgi thakta cricket sanaduna Sachin Tendulkar amasung Saif Ali Verma gi record thugaikre ngarang thangje numit Old Trafford Manchester da England gi mayokta sanakiba Newsu T20 international match da Vaibhav Surjabangsina sanabungda changlakpaga loinana team gi vice captain Tilak Parmana left-handed batsman asigi mafamda debut cap pusinaki Vaibhav Surjabangsina Bharat ki oina T20 international sanaba chamaga kunithoi suba cricket sanaroi oiragani panbayai maming reba cricketer Sachin Tendulkar na masagi chahi 13 ka numit chaniga subna mangada kumjali singa maga chamapan marfu mapan gi November gi tang 15 da Pakistan gi mayokta Karachi da pangthokiba test match aduna mahaki ahanba international match oiki Bharat ki nupi cricketer Saif Ali Verma na masagi chahi 15 ga numit chaniga 38 da kumjali sing ani ga 18 gi November 13 da South Africa gi mayokta T20 match sanaki adubu Vaibhav Surjabangsina masagi chahi 15 ga numit marfu 18 khakta ngairi da mahaki malem gi oina sanaba hokibani handakta IPL gi apunba season asida betting tawduna apunba run chatret ka 93 semki masigi manungda mahaki betting strike rate chaniga 93.30 oiki Sri Lanka da pangthokiba tri series ki final da Sri Lanka gi mayokta sanabada supna gi ball 13 khakta da half century logduna list a cricket ki puari da khwaidagi thuna half century lobagi record semki BCCI na mahaki ahanba net session gi video share tawkibadagi mahakpu miyamna hena pamnaraki cricket expert amasung saknaraba miyoi kyana su mahaki afaba akhanaba haithoi singthoi babu chawna thagatnarakle
फुटबॉल बु पामजबसिंगी ख्वाइदगी चावरब कुमई FIFA World Cup लिसिंग अनिगा कुंतरु हौजिक ख्वाइदगी वांगबा एक्साइटमेंट गी थाकते यौख्रे टीम निफुनिपान गी अकनबा लांथेंगबा सिदा नॉकआउट स्टेज की एक्साइटमेंट ओइरिबा राउंड ऑफ 16 टूर्नामेंट असि हौजिकती ख्वाइदगी मरोइबा थाकते यौख्रे ngarang July gi tang mari dagi high voltage knockout match pre quarter final gi match sing haukhre numidang pung 10 makhaida Canada amadi Morocco sanakre matungda Brazil amasung Norway Portugal amasung Spain aduga defending champion Argentina amasung Egypt ki marakta high voltage knockout match sing uragani mathangi match nongyai matung pung ani makhaida Paraguay amasung France sanakre round of 16 gi Canada amasung Morocco sanakiba match da Morocco na Canada bu goal ahum suno da maithian kre masigaloinana Morocco quarter final da khong thangjit kre amarom da ngasi ehing sanakiba round of 16 gi atopa match amada France na Paraguay bu goal amasuno da maithian ki masigaloinana France su tournament asigi quarter final da khong thangjin kre lakliba July gi tang 10 gi ahing pung ama makhaida Morocco amadi France quarter final da thengnaragani Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu aroibada maroiba paw amukhanna Manipuri medium school singi mahiroi singna masana ijaba seireng amadi wareng yawba lairik mahiroi gi saidam khudol phongkhre Singirbon High School da Oja Singi Bidai Thorom amadi SSLC da mai pakraba singbu pungning thawatkhre Dima Hasau jila da tanker ama accident thoktuna Jatinga Turel da hu chenba chemical tasen khibagi thawdoga duga mari lenana Kasar jila lengakna cheksil thawrang lakotkre Awang nongpoki ahanba electric memo rail lamthakre Agartala dagi Assam gi Sribhumi phawba selakre Chahi 15 khakta suriba Bhaibab Surjabangsina Malem gi thakta sanadana Sachin Tendulkar amasung Sefali Burma gi record thugaikre amasung football bu pamjaba singi khwaidagi chawrba kumhai FIFA World Cup ki high voltage knockout match pre quarter final match sing sanaba hokre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare